Hi ma'am, ngasi akong video na upuduna lae. Ngasi video sina kaino haragadi kaino khamet ironba ama leire sina kaino kya mimi sinjo ama leire sina hangam akhoi jumda thaba hangam si hangam leire. Sumai thumbnail li kap ke ba. Mai thumbnail li thammi ba sina champut ama leire salad ama leire siga leire ngasi muthen da ma'am adu chaba hawrage. Ai jangman na mara. Không coi đây. Ngon như hồi á. Đồ vi ngon vậy? Okay. I can do it. Do it. Muốn ăn chả? Chả.
ꯁꯥꯏ 이러잖니 한때 원하는 거죠? 하래 ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯍꯥꯎꯋꯤ ꯁꯤꯡꯖꯨꯗꯣ ꯍꯥꯎꯋꯤ ꯃꯣꯔꯣꯛ ꯈꯨꯠꯁꯥ ꯑꯃ ꯍꯪꯒꯥꯝ ꯃꯅꯥꯗꯨꯁꯨ ꯈꯨꯍꯥꯎ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯍꯌꯦꯡꯁꯦ ꯀꯟꯅ ꯄꯥꯏꯈꯠꯂꯛꯑꯦꯕ ꯑꯗꯣ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯆꯅꯤ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯋꯦꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯎꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯌꯧꯁꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ